Hello mayam. So ngasiga ba video sidi koi 2025 hariba chahi se hore. Chahi sigi oina career gi ba kai perspective lege career gi ba kai vision lege habadu yang minadoine. Ado ngasiga oina ahanba pile 1 ko. Pile 1 sida yawgadoise January, April, July, October, November natragana December. Sigi tha taruk sidagi ama hektada isagi pokpa tha ipok tha oiba ko. January, April, July, October, November natragana December sigi ꯀꯩ ꯍꯥꯏꯅꯤ ꯊꯥꯁꯤꯡꯁꯤꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯄꯥꯏꯜ 1 ꯈꯥꯏꯗꯣꯛꯆꯔꯦ ꯄꯥꯏꯜ 1 ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯀꯔꯤ perspective ꯂꯩꯒꯦ ꯀꯔꯤ ꯀꯦꯔꯤꯌꯔꯒꯤ vision ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯦꯔꯤꯌꯔꯒꯤ visionꯁꯦ ꯍꯧꯖꯤꯛ already career settle ꯑꯣꯏꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯒꯤ group ꯑꯃ ꯑꯗꯨꯒ career settle ꯑꯣꯏꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯒꯤ group ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯗꯨꯝ ꯄꯥꯏꯜ 1 ꯁꯤꯗ general reading ꯑꯣꯏꯅ ꯆꯠꯊꯒꯗꯣꯏꯅꯦ ꯌꯦꯡꯉꯁꯦ Ten of Wands reverse, Page of Wands, the High Priestess, Eight of Swords ko. Makha tangpa card khara draw tawjage. Four of Wands, Death card, Six of Swords reverse, Seven of Swords ko. Sumaina leire pile 1 ge ba card singse aina shuffle tawraga pick tawbase loizare. Do hojik already career established oiraba career stable oibiriba ichil inaw singi oina ko. Haidi hojik thaba inkhang ama paibiriba natragana business tawbabu oiro isagi career mafam khangna chakpiriba ichil inaw singi oina handakki chahi se career da growth ti leigani ba ko haidi career sida changsan matamda growth ti leigani tawbadabu thaba inkhang khitang chinbana maram oiraga ꯊꯕꯛꯇ ꯀꯩꯗ ꯀꯦꯔꯤꯌꯔꯗ ꯐꯣꯀꯁ ꯇꯧꯔꯤꯉꯩꯗ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯌꯥꯝ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯔꯤꯂꯦꯁꯟꯒꯨꯝꯕ ꯐꯦꯃꯤꯂꯤꯒꯨꯝꯕꯗ ꯌꯥꯝ ꯍꯦꯟꯅ ꯃꯇꯝ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯀꯣ ꯑꯗꯨꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ already career settle ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ careerꯗ grow ꯇꯧꯕ ꯌꯥꯕꯒꯤ opportunities ꯃꯌꯥꯝ ꯂꯩꯇꯥꯔꯒꯁꯨ with growth in career comes greater responsibilities ꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ careerꯗ ꯍꯦꯟꯅ for example ꯐꯝ ꯆꯥꯎꯈꯠꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ better career opportunityꯒꯨꯝꯕ ꯐꯪꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ better growth better opportunities ꯐꯪꯉꯛꯄ ꯃꯇꯝꯗ ꯑꯍꯦꯟꯕ responsibilities ꯑꯍꯦꯟꯕ duties ꯈꯔꯁꯨ fulfill ꯇꯧꯗꯕ ꯌꯥꯔꯛꯑꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯇꯝ ꯈꯤꯇꯪ ꯆꯤꯜꯂꯛꯄ ꯈꯣꯠꯂꯛꯄ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯃꯛꯇꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕꯗꯣ ꯐꯦꯁ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ Page of Wands ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ 1 ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯠꯀꯗꯧꯔꯤꯕ ꯆꯍꯤ 2025 ꯑꯁꯤꯗ ꯌꯥꯔꯤꯈꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯊꯨ ꯇꯧꯕꯒꯨꯝꯕ ꯔꯁ ꯇꯧꯕꯒꯨꯝꯕ impatient ꯑꯣꯏꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯞꯅ ꯏꯪꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯀꯥꯝ ꯑꯣꯏꯅ ꯆꯠꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯊꯕꯛꯁꯤꯃ ꯍꯧꯖꯤꯜꯂꯨꯔꯗꯤ ꯀꯝꯄ꯭ꯂꯤꯠ ꯇꯧꯗꯕ ꯌꯥꯗꯦ or ꯁꯤꯒꯤ ꯊꯕꯛꯁꯤꯃ ꯁꯠ ꯇꯧꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯤꯜ ꯑꯃ ꯏꯁꯥꯗ ꯐꯣꯂꯣ ꯇꯧꯕꯤꯌꯣꯕꯀꯣ procrastinate ꯀꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯣꯕꯀꯣ And then the High Priestess ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯏꯀꯣ ꯁꯤꯒꯤ The High Priestess ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ pile 1 ꯈꯟꯕꯤꯔꯤꯕ already career settle ꯇꯧꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ or ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯄꯥꯏꯈꯠꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ careerꯒꯤ any decision ꯂꯧꯕ ꯃꯇꯝꯗ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛꯇ best ꯑꯣꯏ ꯈꯟꯕ decisionꯗꯣ ꯂꯧꯕꯤꯌꯣꯕꯀꯣ ꯃꯤꯅ influence ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯆꯠꯄꯤꯒꯅꯣ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯏꯁꯥꯗ ꯃꯤꯅ ꯈꯔ ꯌꯦꯡꯁꯤꯟꯕ ꯃꯤꯅ ꯈꯔ ꯏꯟꯁꯤꯟꯕ ꯑꯗꯒꯤ ꯀꯂꯛ ꯈꯝꯕꯟꯕꯒꯤ ꯏꯁꯥꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯧꯕ ꯂꯩ in terms of career ꯀꯣ maybe ꯏꯁꯥꯒꯤ colleagueꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯑꯣꯏꯕ ꯌꯥꯏ ꯏꯁꯥꯗ ꯈꯔ ꯌꯦꯡꯁꯤꯜꯂꯛꯄ ꯑꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯉꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯃꯤꯅ ꯇꯧꯕ ꯑꯦꯛꯁꯟ ꯑꯗꯒꯤ ꯃꯤꯅ ꯏꯟꯁꯟꯕ ꯈꯣꯠꯆꯟꯕꯗ ꯌꯥꯝ ꯍꯦꯟꯅ ꯆꯠꯄꯤꯒꯅꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯏꯁꯥꯅ ꯐꯩ ꯈꯟꯕ ꯗꯤꯁꯤꯖꯟꯗꯨꯗ ꯕꯦꯁ ꯑꯣꯏꯅ ꯁ꯭ꯇꯤꯛ ꯇꯧꯕꯤꯌꯣꯕꯀꯣ ꯁꯤꯁꯤꯅ already ꯍꯧꯖꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯕꯤꯔꯤꯕ career settle ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯖꯔꯦ
ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯀꯦꯔꯤꯌꯔ ꯑꯃ ꯁꯦꯇꯜ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯊꯥꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯐꯪꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤ ꯀꯦꯔꯤꯌꯔꯗ ꯆꯪꯁꯤꯜꯂꯤꯕ ꯍꯥꯏꯗꯤ ꯁꯦꯇꯜꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯆꯪꯁꯤꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯅ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯣꯔ ꯏꯁꯥꯒꯤ ꯐꯖꯅ ꯕꯦꯛꯕꯣꯟ ꯁ꯭ꯇ꯭ꯔꯣꯡ ꯁꯞꯄꯣꯔꯇꯔ ꯂꯩꯔꯒꯀꯣ ꯃꯤꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯅ ꯀꯩꯅ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯗ ꯀꯩꯗ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯏꯁꯥꯁꯦ ꯀꯦꯔꯤꯌꯔ ꯁꯦꯇꯜꯃꯦꯟ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯐꯪꯕꯃꯛ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯐꯅꯌꯥꯝꯅꯗꯤ ꯒ꯭ꯔꯣ ꯇꯧꯍꯧꯕ ꯌꯥꯕꯒꯤ ꯑꯣꯔ ꯐꯪꯕꯗꯨꯗ ꯌꯥꯝ ꯅꯛꯅ ꯆꯪꯁꯤꯟꯍꯧꯕ ꯌꯥꯕꯒꯤ ꯃꯃꯤꯁꯦ ꯍꯟꯗꯛ ꯆꯍꯤꯗ ꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯅꯛꯅꯕ ꯑꯣꯔ ꯏꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯄꯔꯁꯟꯗꯨꯅ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯏꯁꯥꯁꯦ ꯀꯦꯔꯤꯌꯔ ꯐꯖꯅ ꯁꯦꯇꯜ ꯇꯧꯍꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯏꯁꯥꯗ ꯕꯦꯗ ꯍꯦꯕꯤꯠꯁ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯥꯏꯗꯔ ꯏꯁꯥꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯦꯛꯖꯥꯝꯒꯨꯝꯕ ꯊꯥꯒꯗꯧꯕꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯒꯦ ꯈꯜꯂꯒꯁꯨ ꯉꯝꯗꯕ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯠ ꯑꯗꯨꯝ ꯇꯧꯕꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯗ ꯐꯠꯇꯦ ꯀꯥꯟꯅꯗꯦ ꯈꯟꯕ ꯍꯦꯕꯤꯠ ꯈꯔ ꯏꯁꯥꯗ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯒꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯑꯣꯔ ꯏꯁꯥꯗ ꯃꯥꯡꯖꯕ ꯑꯣꯔ ꯏꯁꯥꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯗꯕ ꯍꯦꯕꯤꯠꯀꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯊꯥꯗꯣꯛꯄꯤꯌꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯠꯇꯕꯁꯤꯡꯒꯤ ꯑꯦꯟꯗꯤꯡ ꯑꯣꯏꯍꯟꯕꯤꯈ꯭ꯔꯒ ꯑꯅꯧꯕ ꯍꯥꯏꯗꯤ ꯖꯔꯅꯤ ꯑꯃꯗ ꯑꯅꯧꯕ ꯄꯥꯠ ꯑꯃꯗ ꯐꯖꯅ ꯆꯪꯁꯤꯟꯕ ꯍꯧꯅꯕ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯒꯤ ꯍꯣꯠꯅꯕꯤꯌꯨ ꯀꯦꯔꯤꯌꯔꯁꯦ ꯌꯥꯔꯤꯈꯩ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯁꯦꯇꯜ ꯑꯣꯏꯍꯧꯅꯕ ꯑꯅꯧꯕ ꯄꯥꯠ ꯑꯃ ꯌꯦꯡꯕꯤꯍꯧꯔꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯦꯕꯀꯣ ꯁꯤꯗꯁꯨ 6 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯁꯤꯗ ꯄꯤꯔꯤꯕꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯥꯏꯗꯔ ꯍꯥꯟꯅ ꯑꯇꯣꯞꯄ ꯀꯦꯔꯤꯌꯔ ꯐꯤꯜ ꯑꯃꯗ ꯆꯪꯉꯨꯔꯒ ꯆꯥꯟꯅꯗ꯭ꯔꯦꯅ ꯊꯣꯛꯂꯛꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯀꯦꯔꯤꯌꯔ ꯐꯤꯜ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯨꯔꯒ ꯄꯥꯛꯅꯗ꯭ꯔꯦꯅ ꯊꯣꯛꯂꯛꯄꯒꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯏꯁꯥꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯣꯔ ꯏꯁꯥꯅ ꯐꯠꯇ꯭ꯔꯦꯅ ꯑꯣꯔ ꯏꯁꯥꯒꯤꯗꯃꯛꯇ ꯀꯥꯟꯅꯗ꯭ꯔꯦꯅ ꯈꯜꯂꯒ ꯊꯣꯛꯂꯛꯑꯕ ꯀꯦꯔꯤꯌꯔ ꯐꯤꯜꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯪꯁꯤꯟꯕꯒꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯣ ꯑꯅꯧꯕ ꯀꯦꯔꯤꯌꯔ ꯐꯤꯜ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝꯒꯤ ꯚꯦꯂ꯭ꯌꯨ ꯐꯖꯅ ꯈꯪꯕꯤꯌꯨ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯣꯠꯅꯕ ꯌꯥꯕꯗꯣ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯐꯖꯅ ꯍꯣꯠꯅꯕꯤꯍꯧꯋꯣ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯠ ꯑꯦꯟ ꯗꯤꯂꯦꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅꯁꯨ ꯄꯤꯌꯦꯕꯀꯣ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯍꯧꯖꯤꯛ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯕꯤꯗ꯭ꯔꯤꯕ ꯄꯥꯏꯜ 1 ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯁꯥꯁꯦ ꯀꯦꯔꯤꯌꯔꯒꯤꯗꯃꯛꯇ ꯁꯦꯇꯜ ꯇꯧꯗ ꯌꯥꯗꯦꯅ ꯀꯟꯅ ꯍꯣꯠꯅꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯨꯒ ꯀꯔꯝꯕ ꯀꯦꯔꯤꯌꯔ ꯂꯥꯏꯟꯗ ꯆꯪꯗꯣꯏꯅꯣ ꯑꯗꯒꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯀꯥꯡꯕꯨ ꯑꯃ ꯑꯅꯤ ꯊꯣꯛꯅ ꯂꯩꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯝꯕ ꯀꯦꯔꯤꯌꯔ ꯂꯥꯏꯟꯗ ꯆꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯀꯦꯔꯤꯌꯔ ꯂꯥꯏꯟ ꯑꯃ ꯐꯣꯀꯁ ꯇꯧꯔꯒ ꯆꯪꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯆꯪꯁꯤꯟꯕ ꯍꯧꯔꯕ ꯑꯗꯒꯤ ꯐꯖꯅ ꯐꯣꯀꯁ ꯇꯧꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯗꯤꯂꯦ ꯇꯧꯔꯒ ꯑꯗꯒꯤ ꯋꯥꯈꯜ ꯏꯁꯥ ꯏꯇꯣꯝꯗꯒꯤ ꯈꯣꯡꯗ ꯊꯧꯔꯤ ꯄꯨꯟꯁꯤꯟꯖꯔꯒ ꯊꯝꯕꯗꯣ ꯇꯧꯕꯤꯒꯅꯨ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯃꯇꯝ ꯄꯤꯔꯤꯉꯩꯁꯤꯗ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯉꯤꯉꯩꯁꯤꯗ ꯁꯦꯇꯜ ꯑꯣꯏꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯔꯛꯑꯣꯅ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯒ꯭ꯔꯣ ꯇꯧꯕ ꯌꯥꯕꯒꯤ ꯄꯥꯏꯜ 1ꯒꯤ ꯚꯤꯖꯟ ꯄꯤꯌꯦꯕ ꯑꯗꯨꯗꯨꯅ ꯐꯖꯅ ꯃꯇꯝ ꯄꯤꯔꯤꯉꯩꯁꯤꯗ ꯍꯣꯠꯅꯕꯤꯍꯧꯔꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯀꯥꯔꯠꯀꯤ ꯚꯤꯖꯟꯁꯦ ꯀꯦꯔꯤꯌꯔꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯦꯀꯣ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯄꯥꯏꯜ 2 ꯀꯣ ꯄꯥꯏꯜ 2 ꯍꯥꯏꯔꯒꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯃꯦ ꯖꯨꯟ ꯑꯣꯒꯁ ꯑꯣꯔ ꯁꯦꯞꯇꯦꯝꯕꯔ ꯁꯤꯒꯤ ꯊꯥ 6ꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯥꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯕ ꯏꯄꯣꯛ ꯊꯥ ꯑꯣꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯄꯣꯛꯄꯤꯕ ꯃꯥꯔꯆꯇ ꯄꯣꯛꯄꯤꯕ ꯃꯦꯗ ꯄꯣꯛꯄꯤꯕ ꯖꯨꯟꯗ ꯄꯣꯛꯄꯤꯕ ꯑꯣꯒꯁ ꯑꯣꯔ ꯁꯦꯞꯇꯦꯝꯕꯔꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯦꯔꯤꯌꯔ ꯄꯔꯁꯄꯦꯛꯇꯤꯞ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯗꯣꯏꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯔꯠꯁꯦ ꯍꯥꯟꯅ ꯗ꯭ꯔꯣ ꯇꯧꯔꯒ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ 10 of Wands, Nine of Pentacles, Queen of Wands, so careerꯒꯤ vision ꯌꯦꯡꯕꯁꯦ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯀꯦꯔꯤꯌꯔꯁꯦ ꯑꯣꯜꯔꯦꯗꯤ ꯁꯦꯇꯜ ꯑꯣꯏꯔꯕ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯊꯕꯛ ꯇꯧꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯀꯦꯔꯤꯌꯔꯁꯦ ꯁꯦꯇꯜ ꯑꯣꯏꯗ꯭ꯔꯤꯕ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤꯗꯗꯤ ꯆꯪꯁꯤꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯃꯛꯀꯤ ꯑꯣꯏꯅ ꯑꯩ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯅꯕꯀꯣ 3 of Pentacles, so ꯀꯥꯔꯠꯈꯩꯁꯦ ꯄꯤꯛ ꯇꯧꯕ ꯂꯣꯏꯖꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯍꯥꯟꯕꯗ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯑꯣꯏꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗ ꯍꯥꯟꯅ ꯂꯥꯛꯆꯒꯦ
career settle oibidriba ichilinaw singi oina two of swords hariba card che tholeba sigi two of swords hariba card shi matungina pile 2 oibiriba ichilinaw singna handaki chahi sida career se settle tawba yabai chances se 60 to 70% muk layeba ko haidi hauze career pura well settle oidriba ichilinaw singi oina career se settle tawba yabai chances 60 to 70% muk lay adubu isada yamna depend taweba isage na luck and opportunities to open up tawe tawbadabu isana khangbigadaba se thaba ama phangnaba hotnabada career settle tawnaba hotnabada luckna play tawriba role si only 20% neba 80-90% of your result ti isagi effort ta depend tawdoineba ko aduna isana handaki chahi sida career se settle tahoge hai taragadi ai career se sigi lines da changage haina chap yung na focus tawa ma change ama su hotna ama da try to basa si se mahai chaba kitang watle aduna ama da chap yung na focus tawa ma change ba kwa adumaina focus tawbiraba matungda career sida fajana matam pibiba settle oinaba haidi larik paba maktoragasu or prepare tawbagi mong manadragasu haidi fajana prepare tawbiba wholehearted dedication pibiba dagi business ko matawbigadabo oragasu fajana haidi kok thadaraga ko matam piraga dedicated oina hotnaba se darkar oyeba ko next handaki chahi sida isana career settle tawna hotnarapa matamda isagi supporters mayam ama laiganiba isagi close friends natraga nakna loinaba person mahakto natraga na isagi family gi side gi obi siblings gi side gi obi ko adum phajana isagi damakta support tawbirakadawa haidi hekta loinamakta mating pangba ngamdraga su physical support emotional support materialistic support makhal gi support mayam am laiko adugumbada ama natraga na amada phajana support tawbigadawa miyoi singsa dum tholakani ba aduna isana dang hana hotnabase sisineba khwaidigi important oirise ko next ta isana career settle tawnaba changsulakpa matamda competitions di soidana thengnagani ba competition se aduki matik tough oi thabak macha ma choose tawgera achouba choose tawgera natraga business tawnaba bo hotnagera competition jidi every jaga every walks of life ta leigadorabane ba aduna isana competition mu kiraga chenbiganu competition do face tawbiyu competitors mayam duga compete tawraba matungda isageba masak thokpa jaga ama yengba ngamakadoini sinba ngamakadoini bako aduna competition habase face tawrakana da mai paklakani habase khangbiyo bako next the three of pentacles hariba card che thole three of pentacles hariba card chi matungina pile 2 oibiri ba chilinaw singi oina handaki chahi sida career settle tawba yabagi yam achouba chances ti pirabane adu sigi marak sida settle tahodaba taragasu hojik se phajana prepare tawbiba horagadi within 3 years tadi phajana settle oigadobagi mami taeba ko aduga career se settle tawnaba hotnarapa matamda mingondagi mateng lawba natraga na mi magi advice sik tawbada kemta akaiba leite isagi oina supporters adum lei ngasai so haijakre ko aduna matam leiringe sida chance piringe sida career se settle tahonaba hotnabiro ba ko sisina settle tawbidriba ichilinaw singi laikre hojik career already settle tawbiraba adagi phajana adum thaba ingkhang ama changbiraba natraga thaba ma tawbiriba ichilinaw singi oina handaki chahi se isa se career da grow tawba yabagi big opportunities uiko maybe promotion phangbiya natraga isa se thabak tu da hena haidi mai pakna changsin mangam bo oibiya natraga hena chawkhatpa mayam ama dum lakpa yabagi chances ti pi buko tawbadabu with greater promotion or greater chances comes greater responsibility ko haidi achouba chances grab tawba ngamakna bo hotnabada or achouba post ama paina bo hotnabada responsibilities saukhatlakani ba hana leriba jaga du dai grow tawge hairagadi sagi duties and responsibilities su hengalakani ba aduna duties and responsibilities to fulfill tawna bo hotnabada isa se kitang waba tired oiba adagi matam sindok sinjin kitang waba khotpa adugumba khadi thengnaba yai adubu if you wear the crown you have to bear the weight ko haidi isana crown ama upke hai targadi crown do kok thakta pubagi arumba du puba haiba tai natra aduna isana responsibilities sing do phajna handle tawna chatna ba hotna ba tai haidi hotna ba se darkar oyeba ko next nine of pentacles hariba card chi thole sigi card chi matungina pile 2 oibiri ba chili naw singi oina handaki chahi sida isana lepsan ge khanba materialistic oiba haidi properties khara maybe lam ama leige na khanba oiro gari ma leige na khanba oiro sana lupa lepsan ge na khanba bu oiro or imung manung makta sem sajan ge na khanba bu oiro adugumba materialistic oiba wishes khara ko thaba ingkhang sida haidi smaina mai pakna changsilagadi ICC tawge ko kaina plan tawjaba leidana ko adugumba planning tawjaba singdo khara thungba yabagi materialistic aba wishes khara thungba yabagi
possibilities ꯄꯤꯕꯀꯣ ꯑꯗꯨꯅ financial flow ꯑꯗꯨꯝ ꯂꯩꯒꯗꯧꯔꯤ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯕ ꯚꯤꯖꯟꯁꯤꯗ good visions ꯄꯤ ꯑꯗꯨꯒ ꯏꯁꯥꯒꯤ materialistic ꯑꯣꯏꯕ wishes ꯈꯔ fulfill ꯇꯧꯕ ꯌꯥꯕꯒꯤ chances ꯄꯤꯌꯦꯕꯀꯣ ꯅꯦꯛꯁꯇ ꯀ꯭ꯋꯤꯟ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ 2 ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯀꯦꯔꯤꯌꯔ ꯁꯦꯇꯜ ꯇꯧꯕꯤꯕ ꯑꯣꯏꯔ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯁꯤꯗ ꯃꯤꯅ ꯆꯥꯟꯕꯤꯕ ꯃꯤꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯏꯊꯛ ꯊꯣꯡꯕꯗ ꯂꯩꯕ ꯏꯁꯥꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯁꯄꯣꯔꯇꯔ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯔ ꯋꯔꯛ ꯄ꯭ꯂꯦꯁꯇꯨꯒꯤ ꯍꯦꯠꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯏꯊꯛ ꯊꯣꯡꯕꯗ ꯂꯩꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯕꯨ ꯆꯥꯟꯕꯤꯕ ꯑꯗꯒꯤ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯑꯗꯒꯤ ꯏꯁꯥꯒꯤꯗꯃꯛꯇ ꯑꯐꯕ ꯈꯔ ꯇꯧꯕꯤꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯆꯧ ꯑꯁꯥꯡ ꯂꯣꯏꯅꯕ ꯑꯗꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯏꯊꯛ ꯊꯣꯡꯕ ꯂꯣꯏꯅꯕꯗ ꯍꯩꯅ ꯁꯤꯡꯅ ꯅꯣꯂꯨꯛꯅ ꯆꯠꯄꯤꯌꯣ ꯃꯣꯏꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯐꯪꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯄꯤꯌꯦꯕꯀꯣ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯁꯤꯛꯁ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ 2 ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯅꯧꯕ ꯆꯍꯤꯁꯦ ꯁꯤꯁꯤꯗ ꯏꯁꯥꯅ ꯊꯥꯗꯕ ꯑꯦꯐꯔꯠ ꯐꯖꯅ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯔꯤꯇꯔꯟ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯄꯤ ꯑꯗꯨꯅ ꯏꯁꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕꯒꯤꯃꯛꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤꯗ ꯐꯖꯅ ꯑꯦꯐꯔꯠꯁꯦ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯊꯥꯗꯕꯤꯕ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯦꯐꯔꯠꯁꯦ ꯐꯖꯅ ꯔꯤꯇꯔꯟ ꯇꯧꯔꯒ ꯆꯞ ꯆꯥꯕ ꯔꯤꯇꯔꯟ ꯐꯪꯉꯒ ꯏꯁꯥꯁꯦ ꯌꯥꯝ ꯁ꯭ꯃꯨꯠꯂꯤ ꯀꯦꯔꯤꯌꯔꯒꯤ ꯒ꯭ꯔꯣꯊ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯐ꯭ꯌꯨꯆꯔ ꯕ꯭ꯔꯥꯏꯠ ꯚꯤꯖꯟ ꯑꯣꯄꯟ ꯑꯞ ꯇꯧꯋꯦꯀꯣ ꯄꯥꯏꯜ 2ꯒꯤ ꯑꯣꯏꯅꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯔꯤꯗꯤꯡꯁꯦ ꯂꯣꯏꯖꯔꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯨ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ